Kuki MLA Singh Mathau Taraglabadi Resign Tougadbani Itlf Indigenous Tribal Leaders Forum Itlf ki Manga Suba Public Consultation Ngasiayu EBC Centenary Hall Surchanpur da Pangthopagaloina Kuki MLA Tara Mathau Taraglabadi Resign Tougadbani Haiba Yauna Warep Kya Lokre Haina Itlf ki Cherolamana Hairi Ngasigi Public Consultation aduda Itlf ki Lusing Basing amasung Masing Yamlaba Yamna Saruk Yaki Mifam aduda Central Government ta Matau Karamna Pressure Pigani Haujik Sang Silba EOC Matau Karamna Kansin suspension of operation amasung MLA singi status ki matangda khanaki Itlf ki media and publicity jinja bolzong na Manipur government ase haujik Arambai Tengol gi makhada leire haina maral siriduna haujik aikhoi Manipur government gi makhada leiba ngamlaroi central government na thengnana yingsinbiba pamle aikhoi gi MLA singna resign tawbiro natraga central government ta demand sing phangnaba taksinbiro aikhoi gi MLA sing Arambai Tengol gi makhada leiba government asida leiba yaroi haiki maraksida ngasigi public consultation aduna aikhoigi tungi political lambi manglomda changsinnaba Mizoram government ta haijaba aikhoibu hatba aikhoigi charsing amasung lanthumsing mahan tahanba physically and demographically aikhoibu tokhaina thamba amadi Arambai Tengol gi makhada wasak loraba government ki makhada aikhoi leiba ngamloi central government na aikhoibu hakthengnana administration tawgadabani free movement regime FMR amasung border fencing yaningde mathau tarakpa matungina khungjang amasung action makhatana changsinba ITLM na aikhoigi ihau mapangal kakhalhanaba puthorokpa plan project amasung policy sing saugatpa amadi cooperate tawba Manipur gi integrity gi damak su sign tawdaba amasung UT demanda khongpham chena lepa jo united ki initiative makhada aikhoigi political movement gi damak su group amasung aikhoigi MLA singa athubada meeting pangthokpa su MLA amasung CSO singna tan keba aikhoigi political demand gi status ki matangda Ministry of Home Affairs taw hanghangba MLA sing miyam gi damak billion government ka thengnagadabani Mathau Tarabadi Makui resign Tougadbani Haiba Warep Sing Loki Hairi Kaibul Lamzau the Sadan Basang Basing Akpaserak Pigani 80 Kaibul Lamzau National Park Manungda Sadan Basing Changduna Sata Lamba Tengnarabadi Warning Piroi Akpaserak Piraganaina Arambai Tengol 80 Unit 7 ki Commander Kanglana Fongdokre Kaibul Lamzau National Park ki Manungda Leiba Thangjing Kom area da Arambai Tengol amadi Forest Guard singna Sadan Basing Phanaba Drive Chathabagi Khongchadada Arambai Tengol Unit 7 ki Commander Kanglana Makhatana Hai Kaibul Lamzau National Park asi Mapu Pandabaga Samanare National Park asi Manungda Leiriba Sangai amadi Atopa Sa Use Kayagi Punsi Sadan bagi Makhutta Kaidongai Loigadabano Khangdre Ngarangsu Kharsa ama Sadan bana Lang Thaklaga Hatpiramle Ngasisu Kharsa Sadan Basingna Mangak Lelaga Hatlaga Tambiramle Sangai gi Mingda National Park ki staff singna lemna tolop saduna leibaga manare Sangai amadi atopa sa usik sing Sadan bagi makutta sinarabra Kaibul Lamzau National Park na maming salibasi Sangai leibanane ngarang drive chathaba matamda uyung ngobi hairiba mafam aduda Kharsa sibama langda thuraga leiramba thengnaki amadi ngarang drive laglami khangna khangna ngasisu naupuribi manba Kharsa ama Kaibul Lamzau gi Thangjing Kom area da mafam sida mangak da lenthalaga leiramba thengnare Madusu hatpada ngairiba fibamda leiramki huralonada sa phaba amadi hatpa tawribasing khudakta lepiyo amadi wakhal tabiyo karigumba thengnaba thoglabadi Maduda tholakpa phafatagi tekchak masana pugadabani Sangai leitana Manipur gi miyam chaukhatpa honade Sangai amadi lamlaki sa singna ngakta lang thuduna siraga aikhoina Sangai festival pangthokpagi wahanthok leite pagasigi manungda comprek yelang Loglai Pulai Thiba amadi nga fabana chingba tawba Arambai Tengol na ayaba pidriba matam khargi oina Athingba Thamkhre hairi ngasi pawmi sing yauna chathakiba drive aduda sadanba lakpani chingnaba miyoi khara Arambai Tengol na khamba yadana hi thauduna nanthokre loinana Kaibul Lamzau National Park Zone 2 gi area da leiba White Tower singda Forest Guard sing duty tawramde National Park asigi Nongpok thangba Aro Zone 2 gi area gi Thangjing Kom maikaida akoibagi miyoi kayana National Park asida changduna mana masing hektuna leiramba thengnaki Sangai amasung ensang mana masing hekpa lakpa migi sahum phangmadagi senfam khangdaduna kangaunaduna leiba ukhi asumna National Park ki core zone phawba akoibagi khunja singna changlibasi National Park asigi staff singi mapangal sole lengangnasu Sangai kannabani haiduna paikhaliba thabak thauramsi mapung phadre takpani National Park ki Aro Zone 2 Bida Chandrana hai Kaibul Lamzau ge koibda tarbu miyamna lamlaki sausik singbu lang thaktuna phaba madi hatpa tobigano makoibu kansi amadi yokhatsi asiguma thawung satharambasing logi matungina phaduna chairak phanghanaba honagani staff sing casual ayamba oi amadi manpower su wale haina su thamki forest guard sing arm training piba horamle adubu irang asina makha chathaba ngamkidre Sangai gi population WII gi report phonglo matungda khangani haujiki oinadi report laktabana haiba ngamdre haina su makha taki